NONGMAGI SINTHA TANGARIBA JATI SUNA FAMLIBA street vendors Singbu Thugainaba DC की Maikeidagi order Thoklakliba से इमा PANTHOIBI street vendor की Maikeidagi Yanindaba Fondorakli Dinku road की नाकंदा FAMLIBA street vendors Singbu Thugainaba order Thoklakliba से Yaninde हाइजुना मेजर खुलदा लेबा press club दा इमा PANTHOIBI street vendor न सिंजुना पांगथोकिबा पाउगी मिफम अमदा इमा PANTHOIBI street vendor की secretary Sapam Ongbi Indira Devi na Fondorakpada DC की Maikeidagi eviction की order Thoklakliba si 2011 dagi register tawduna leiraklaba street vendor ni haukiba matamdugi government na 2014 da kaithel sanaba order thokraba fawa mafam chaba kaithel ama sabidabana lambigi mataida famlibani hari NONGMAGI chara tanaba miyoi chatret muk famliba asida Pamba taragadi mising asi kadaidagi sagani haina Fondorakli magna makha tarakpada register body ama oina ladiba street vendors sing asi thugaiba taragadi akanba khongjang changsilakani haina ladiba mapi mapa oiba sing asina hiram asida mijeng tabiduna ima PANTHOIBI street vendor gi oiba chapchaba mafam ama pibiyu haina appeal tarakli